आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Maharaj Gambir Singh lekhidabagi sama 30 suba kumon thoram ngasi pangthoklagani Security force na raijagi mafam kayada thiba humbagi thabak leptana sathari khusu khulai kya phagatpa ngamle miyoi amadagi drug fare amasung Haksel Mantri Dr. Mansukh Mandaviya na hairi Bharat na malemgi tai lebak singda haksel gi khudong saba sing phanganaba pandam thamli Gambir Singh haina khangnaba Manipur gi ningthau Singlen Nongden khomba lekhidabagi sama 30 suba kumon thoram ngasi pangthoklagani thoram asi raijagi art and culture vibhag ki mijeng makhada Manipur state archaeology na sinduna langthawal da leba Maharaj Gambir Singh samadhi da pangthokani Mukhya Mantri Nongthomam Biren Agriculture Mantri Thongam Biswajit amasung Water Resources Mantri Awangbo Nyumaina thoram du da saruk yagani ningsing bayai awana Manipur bu lausinduna miyot minai kaya satharakpadagi ing kumza 1978 1975 phauba sahi taret khuntak pathokhi Gambir Singh na British ki matenga loinana Manipur lebi kauba lanmi tengol semgatuna awagi makutagi Manipur buning khatam hanki Gambir Singh na laukiba thaudang sing buning sing laduna sahi khudingi mahak na lekhidaba numit pu palan tauduna lakhibani Sarkar na paikhatpa thorang sing miyam da sabsana phanghanaba wakhalon pirakpa singbu Mukhya Mantri Nongthomam Biren na thagatpa phongdokli Social media da thagalakpa warol amada Mukhya Mantri na hai mahaki secretariat ki darbar hall da ngarang wangkhai kendra gi MLA yauna kendra asigi club singi member singa unaduna wari sanakhi maduda club member singi marakta gi pirakhiba phaba wakhalon singbo Mukhya Mantri na thagatpa phongdokhi sarkar na paikhatpa miyam gi aifa thorang sing phangpham thokpa beneficiary singde yawhan bahai basi tangai phade masigi damak aphaba pauktak amadi wakhalon pibirakpa singbu taramna okli haina Mukhya Mantri gi post aduna makhatari Security force na raija sigi mafam kya da thiba humbagi thabak leptana sathari Kaksing jila dagi khusukhulai kya phagat pangamkhre Manipur police ki pauna hai ngarang Imphal West Imphal East Thawbal amasung Kaksing jila gi singnaba mafam singda thiba humbagi thabak amadi area domination sathaki maduda Kaksing jila dagi SBBL countrymed ani 81 cell gi cartridge ama walkie talkie ama hand grenade manga amasung 12 bore gi live round manga phagat pangamkhi hairi Amaromda Senapati District Police na miyo emadagi brown sugar ni singnaba sapon kep tara mga dahablamba gram sama humbadragi polam sing phagat pangamkhi miyo edu kwakta thinge lekai dagini thaudok adugi matangda Senapati Police Station na case ama lokhatkre National Highway kuntra taret Imphal Jiribam lambi amasung National Highway ani Imphal Dimapur da punna mal puba gari samari humbadra mapan security force ki section thorang marakta Imphal da tek takai dana yahulakre Raija sigi tongan ba mafam sa manipu mga da checkpoint sing thamduna thokhaningdaba thaudok sing thoktanaba security force na section na ngaksen bagi thabak sathari haina so pawsina makhatari Manipur Youth League mayol na sinduna mamang thagi kundagi hauduna satharakhiba lamsang khongchat ngasi Manipur University campus da loisilagani Raija sigi hauzik oriba phibam asida yumpham oiduna mayol na khongchat asi satharakhibani Aikhoigi anoba langongi paujel haina mingthonba khongchat asigi manungda raija sigi tongan ba mafam singda mayolgi member sing chatuna mifam kaya pangthoktuna lakhi ngarang mayolgi member sing kakwa lamdaibungda thongki amasung mafam aduda mifam amasu pangthokhi lup asigi maikaidagi khanghalakpagi matung ina miyam punsinduna apunbagi pangal sagatnaba satharakliba khongchat asi loisinbaga iroinana ngasi ayuk pung 13 da Manipur University campus ta miyamgi mifam pangthokani Tabiriba pawasi akasbani Imphal dagini Haksel amsung yai phayumbal Mantri Dr. Mansukh Mandaviya na hairi Heal in India Heal by India haiba thorangi makhada lebak sina malem gi tai lebak singda haksel gi khudong saba sing phanghanaba pandam thamli New Delhi gi Central Government Hospital singda anobo health facility sing hodokpagi thoramda wangang laduna Dr. Mandaviya na hai lebak sina Basudeva Kutumbakam gi wakhalonda yumpham oiduna Atopa leibak singda haksel gi lamda leptana tengbang piri Mangna hai Ayushman Bharat kumba sarkar na paikhatpa scheme singi khuthangda mipum khudingmakta sap manaba haksel gi khudong saba sing phanghalli thoramduda mantrina Lady Hardiness Medical College ki accident amasung emergency ward sangakhi video conferencing gi khuthangda Dr. Mandaviya na
Sabdarjang Hospital da Sports Injury Center amasu sangaki mahakna Rajkumari Amrit Kaur College of Nursing amasung Ram Manohar Lohia Hospital gi anoba hostel block amasung academic block sangaki. Indonesia gi Jakarta da sathariba Asian Olympic qualifier da Bharat ki shooter Barun Tomar amasung Isa Singna 10 meter air pistol event ta sanagi takman phangduna leiba asigi Paris Olympic kota gi 13 amasung 15 suba mafam phangba ngamkhre. Tournament ki ngarang ahobu numita Bharat na team event yauna sanagi takman ahum lawba ngamkhi. Bharat ki nupagi team na nupagi 10 meter air pistol team event ta sanagi takman phangkhi. Bharat ki team da yauriba Barun Tomar, Arjun Singh Sima amasung Ajwal Malik na punna point 13,900 phangduna khwaidigi makok takhi. Med Department na Punjab, Haryana, Delhi, NCR, Uttar Pradesh amasung Bihar da lakliba numit humni da ka hena ingani haina orange alert laukthokre. Punjab amasung Haryana da ngasi ayuk amasung numidang matamda lesil kungna thagani hairi. Aduga Uttar Pradesh, Bihar, Uttarakhand, Madhya Pradesh, Rajasthan, Jharkhand, Odisha, Assam, Meghalaya, Mizoram amasung Tripura duna lakliba numin ini asida ayuk numidang matamda lesin kungna thagani hairi. Med Department na makata na hai Tamil Nadu, Andhra Pradesh, Kerala amasung Lakshadweep ta lakliba numit humni marini asigi manungda mayai orapa sangda nong suraba yai. Maharashtra da ngasi amasung hayang akhak araw galoina na nong sugani aduga Rajasthan gi nongpok thangba saruk amasung Madhya Pradesh ki nongsup thangba saruk ta sulen tagani hairi. Jammu Kashmir, Ladakh, Gilgit, Baltistan, Muzaffarabad, Himachal Pradesh amasung Uttarakhand da hayang parap na nong subagaloina na untagani hairi. Ngasi phongba pause singi maroiba pausingi damak hauzik Ksh.Premchand leire. Premchand Thagachuri Nganthoi Manipur News hairiba pause asigi ahanba headline asi mamangda leiramba center lengakna North East pu mirairamba lamkhai sambal kharamdabana ngasi Manipur na hingsa mayokna bani haina Mukhyamantri na phongnukiba wafam ahanba headline piri. Nomadic Chin Cookie Singh ST list gi lokthokpagi matangda Manipur lenga ki recommendation korakle haiba headline asina Ichil Express ki ahanba headline ni pawasi ponofam dasu ahanba headline piduna phongli. Rahul gi Bharat Joro Nyay Yatra gi lamthafam pidri Benugopal nadi hapta kangri bunu yengsinkhre haiba pauna Sangai Express Manipur edition gi ahanba headline oiri Moreda Kukilan Hobu Singh amasung security force ki marakta nongmai kapna khre haiba pauna paukche asigi ani suba headline piri. Pawasi Sangai Express English edition People's Chronicle amasung Huyenlan Paudasu tungan ba headline piduna phongnarakli. Chekon Stone Crusher Singh register tauba license renew tauba yadabagi awaba haina sub headline piba aduga main headline na Manipur da lona yadaba mawongda Chekon Singh chalaire haiba pawasi sanalebak pauchigi akhanaba paw oina phongli. Irang manungda Manipur da pochai puba train nipan yorkhi haiba headline asi Manipur mail pauchigi ahanba headline ni. Manipur da North East Film Festival lisingani kunmari pangthoknaba sem sare haiba headline asina Imphal Free Press ki anchor kalam da phongli. Moreda Cookie Militants Singna Kudum Chaluraba Mapam Khara State Force na takthokre haiba headline asina Naharol Thaudangi Pauche asida ahanba headline piduna phonglakli. Nganthoi Thagatsari Premchand Aroibada maroiba paw amuhana Maharaj Gambir Singh lekhidabagi sama mirphutara suba kumon thoram ngasi pangthoklagani. Security force na raizagi mafam kaya da thiba humbagi thabak leptana sathari khusukulai kaya phagatpa ngamle miyoi amadagi drug fare amasung Haksel Mantri Dr. Mansukh Mandavia na hairi Bharat na malemgi atai leibak singda Haksel gi khudong saba sing phanghanaba pandam thamli. Pauloi jare.